ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯡꯂꯩ ꯂꯩꯇꯅ ꯊꯕꯛ ꯊꯤꯕ ꯍꯥꯏꯁꯦ ꯁꯤꯗꯩ ꯃꯈꯥ ꯇꯥꯔꯤꯕ ꯐ꯭ꯂꯣꯔꯁꯦ ꯑꯃꯨꯛ ꯇꯛꯈꯥꯏꯔꯒ ꯈꯣꯠꯇꯣꯛ ꯍꯥꯏꯇꯥꯔꯦꯀꯣ ꯈꯣꯠꯇꯣꯛꯑꯒ ꯑꯃꯨꯛ ꯃꯖꯔꯤ ꯑꯃꯨꯛ ꯂꯧꯈꯠꯄ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯊꯕꯛ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯕ ꯌꯨꯝꯗ ꯃꯊꯛꯁꯤꯗꯀꯣ ꯑꯗꯩꯗ ꯑꯩꯈꯣꯏ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯗꯤ ꯑꯣꯔꯗꯔ ꯑꯃꯨꯛ ꯇꯧꯊꯣꯔꯛꯑꯕꯀꯣ ꯊꯕꯛ ꯈꯔ ꯊꯤꯌꯨ ꯊꯕꯛ ꯈꯔ ꯇꯧꯕꯅ ꯁꯨꯝ ꯐꯝꯗ ꯂꯩꯌꯦꯅ ꯀꯥꯟꯅꯄꯣꯠꯇꯦꯅ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯒꯤꯅꯦ ꯑꯃꯨꯛ ꯈꯣꯠꯇꯣꯛꯑꯒ ꯃꯖꯔꯤꯁꯦ ꯑꯃꯨꯛ ꯈꯣꯠꯇꯣꯛꯑꯒ ꯊꯕꯛ ꯇꯧꯕ ꯁꯥꯔꯤ ꯇꯧꯔꯤꯁꯦ ꯆꯥꯎꯔꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯀꯥꯏꯁꯦ ꯃꯥꯒꯤ ꯑꯣꯔꯗꯔꯁꯤꯗꯤ ꯏꯟꯗ ꯌꯥꯄꯣꯠꯇꯦꯀꯣ ꯅꯥꯟꯊꯣꯛꯈꯤꯕ ꯌꯥꯕ ꯌꯥꯗꯦ ꯏꯟꯁꯇ꯭ꯔꯛꯁꯟ ꯍꯦꯛ ꯄꯤꯔꯛꯄ ꯃꯇꯝꯗ ꯑꯗꯨꯅꯕꯨ ꯃꯃꯥꯡꯊꯛꯇ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯌꯥ ꯑꯃꯁꯨ ꯃꯥꯒꯤ ꯄꯣꯔꯠꯐꯣꯂꯤꯌꯣ ꯄꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯐꯤꯁꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯨꯝꯕ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯨꯝꯕꯗꯤ ꯀꯌꯥꯗꯤ ꯄꯥꯏꯔꯝꯕ ꯌꯥꯏ ꯄꯥꯏꯔꯝꯗꯕ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯍꯣꯝꯁꯤꯃꯗꯤ ꯀꯝꯄꯜꯁꯔꯤ ꯑꯣꯏꯌꯦꯕꯀꯣ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯥꯎꯕꯅꯁꯨ ꯑꯗꯨꯅ ꯍꯣꯝ ꯑꯁꯦ ꯃꯥꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟꯁꯤꯗꯤꯀꯣ ꯏꯟꯗ ꯂꯥꯛꯇ ꯌꯥꯄꯣꯠꯇꯦ ꯃꯗꯨꯅ ꯁꯤꯗ ꯊꯕꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟꯁꯨ ꯍꯦꯛ ꯏꯟꯅꯍꯧꯗ꯭ꯔꯦꯗꯅꯀꯣ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯊꯛꯑꯒ ꯈꯥꯡꯕ ꯇꯥꯕ ꯑꯗꯨꯅ ꯊꯕꯛꯁꯦ ꯂꯩꯇ꯭ꯔꯁꯨ ꯂꯩꯕ ꯁꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯑꯝꯗꯤ ꯌꯥꯕꯖꯥꯠꯅꯤ ꯊꯕꯛꯁꯦ ꯂꯩꯇ꯭ꯔꯒꯁꯨꯅꯦ ꯊꯕꯛ ꯊꯤꯕ ꯌꯥꯏꯀꯣ ꯑꯗꯨꯝ ꯊꯕꯛꯁꯤꯗꯤ ꯋꯥꯈꯜꯗ ꯇꯥꯎ ꯂꯩꯗꯨꯅꯤ ꯑꯗꯨꯅꯕꯨ ꯑꯩꯁꯦ ꯊꯕꯛꯁꯨ ꯂꯩꯇ꯭ꯔꯒꯁꯨ ꯁꯤ ꯇꯧꯈꯥꯏꯔꯒ ꯁꯤ ꯈꯣꯠꯇꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯖꯔꯤꯁꯤꯡ ꯅꯨꯡꯒ ꯂꯩꯕꯥꯛꯀ ꯈꯦꯠꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯥꯏꯗꯣꯛꯑꯒ ꯊꯕꯛ ꯂꯩꯕ ꯁꯥꯔꯤꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯨ ꯊꯕꯛ ꯂꯩꯇꯦꯅ ꯐꯝꯗꯅ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯐꯣꯟ ꯄꯥꯏꯗꯅ ꯇꯧ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯊꯕꯛꯁꯦ ꯊꯤꯌꯣꯁꯤ ꯉꯥꯏꯔꯦ ꯅꯣꯡꯃꯒꯤ ꯅꯍꯥꯁꯤꯡꯕꯨꯗꯤ ꯈꯪꯗꯦꯀꯣ ꯑꯩꯈꯣꯏꯗꯤ ꯆꯥꯛꯈꯨꯝ ꯅꯣꯡꯃꯒꯤ ꯍꯦꯛ ꯁꯨꯍꯧꯗꯕꯗꯅꯦ ꯍꯦꯛ ꯗ꯭ꯔꯥꯞ ꯇꯥꯗꯅ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯀꯤ ꯇꯧꯏ ꯑꯗꯨꯅ ꯊꯕꯛꯁꯤꯗꯤꯅꯦ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯁꯨ ꯊꯤꯕ ꯑꯗꯒꯤ ꯑꯃꯨꯛ ꯄꯩꯁꯥꯁꯦ ꯀꯩ ꯇꯥꯟꯗꯣꯏꯅꯣ ꯈꯜꯂꯛꯑꯕꯀꯣ ꯄꯩꯁꯥꯁꯦ ꯇꯥꯟꯕ ꯃꯇꯝꯗ ꯁꯝ ꯏꯟꯚꯦꯁꯃꯦꯟ ꯈꯔꯗꯤ ꯆꯪꯉꯦ ꯍꯥꯏꯗꯅꯀꯣ ꯑꯗꯨꯕꯨ ꯀꯕꯤ ꯀꯕꯥꯔ ꯁꯨꯡꯆꯪ ꯆꯪꯗꯕ ꯊꯕꯛꯁꯨ ꯂꯩꯌꯦꯕꯀꯣ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ ꯃꯌꯥꯝꯁꯨ ꯍꯦꯟꯅ ꯈꯪꯉꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯁꯨꯝ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯕꯇꯜꯁꯦ ꯃꯁꯤ ꯂꯝꯕꯤ ꯂꯝꯖꯥꯎ ꯁꯣꯔꯣꯛ ꯑꯗꯒꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯑꯗꯒꯤ ꯗꯦꯕ ꯀꯔꯃ ꯑꯁꯤ ꯑꯅꯥꯒꯤꯁꯤꯡꯁꯦ ꯏꯁꯤꯡ ꯕꯇꯜꯁꯦ ꯍꯥꯞ ꯂꯤꯇꯔꯒꯤ ꯑꯗꯒꯤ ꯐꯨꯜ ꯂꯤꯇꯔꯒꯤ ꯀꯌꯥꯃꯨꯛ ꯂꯪꯁꯤꯛ ꯂꯩꯕꯅꯤꯀꯣ ꯇꯥꯗꯅ ꯑꯗꯣ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯈꯣꯏꯒꯤ ꯕꯇꯜ ꯈꯨꯟꯕꯁꯦ ꯃꯣꯏꯅ ꯃꯌꯥꯝꯅ ꯎꯔꯤꯁꯤ ꯅꯤꯁꯥ ꯆꯥꯕꯅꯤ ꯄꯣꯔ ꯆꯥꯕꯅ ꯈꯨꯟꯕꯅꯤ ꯒꯨꯂꯤ ꯆꯥꯕꯅ ꯈꯨꯟꯕꯅꯤ ꯍꯥꯏꯕꯀꯣ ꯆꯥꯔꯝꯕ ꯌꯥꯏ ꯆꯥꯔꯝꯗꯕ ꯌꯥꯏ ꯃꯗꯨꯗꯤ ꯃꯤꯒꯤ ꯃꯣꯠꯅꯤꯀꯣ ꯃꯗꯨꯕꯨ ꯃꯣꯏꯅ ꯇꯧꯔꯤꯗꯨ ꯀꯩꯅꯣ ꯄꯩꯁꯥꯅꯦꯕ ꯄꯩꯁꯥ ꯑꯣꯟꯊꯣꯛꯄ ꯌꯥꯏꯑꯕ ꯕꯇꯜꯁꯤꯁꯨ ꯕꯇꯜꯗ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯆꯧꯀꯤꯕꯨ ꯑꯣꯏꯔꯁꯨ ꯇꯦꯕꯜꯕꯨ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯁꯤꯟꯇꯦꯛꯁ ꯑꯀꯥꯏꯕ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯑꯗꯩ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠ ꯄ꯭ꯂꯥꯁꯇꯤꯛꯅ ꯁꯥꯕ ꯑꯣꯏꯔꯁꯨ ꯃꯣꯏꯁꯤꯡꯁꯦ ꯄꯩꯁꯥ ꯑꯣꯟꯊꯣꯛꯄ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯂꯩꯕꯅꯦ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯀꯤꯂꯣꯗ 9 ꯄꯤꯕ 9 ꯄꯤꯕ ꯑꯗꯒꯤ 10 ꯄꯤꯕ ꯐꯥꯎ ꯂꯩꯕꯅꯤꯀꯣ ꯑꯗꯨꯝ ꯊꯤꯔꯒ ꯑꯗꯨꯝ ꯊꯣꯛꯄꯅꯦ ꯑꯗꯨꯅ ꯅꯍꯥꯁꯤꯡꯅꯅꯦ ꯄꯩꯁꯥ ꯇꯥꯟꯕꯗꯤ ꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯗꯤ ꯄꯩꯁꯥꯗꯨ ꯄꯥꯏꯔꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯒꯔꯜ ꯐ꯭ꯔꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨꯁꯨ ꯁꯣ ꯇꯧꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯗꯤ ꯐꯪꯉꯤꯗꯅ ꯏꯁꯥꯒꯤ ꯏꯃꯥ ꯏꯄꯥꯗꯒꯤ ꯂꯧꯔꯒ ꯀꯣꯏꯕ ꯅꯨꯄꯤꯗꯨꯒ ꯏꯁꯥꯅ ꯊꯣꯛꯆꯕ ꯄꯩꯁꯥ ꯇꯥꯟꯖꯔ ꯀꯣꯏꯕ ꯅꯨꯄꯤꯗꯨꯒꯗꯤ ꯈꯦꯠꯅꯕꯗꯤ ꯂꯩꯗꯅ ꯏꯃꯥ ꯏꯄꯥꯗꯒꯤ ꯂꯧꯕꯗꯨꯗꯤ ꯊꯥꯎ ꯂꯤꯇꯔ ꯑꯃ ꯍꯥꯞꯅꯕ ꯍꯣꯠꯅꯕꯗ ꯂꯨꯄꯥ 100 ꯆꯪꯈ꯭ꯔꯅꯤ ꯑꯗꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯍꯥꯏ ꯐꯥꯏꯅꯤꯗꯣ ꯍꯥꯎ ꯕꯕꯥ ꯌꯥꯔꯦ ꯆꯥꯔꯦ ꯊꯨꯝ ꯆꯤꯅꯤ ꯈꯔ ꯋꯥꯠꯂꯦ ꯍꯥꯏ ꯐꯥꯏꯅꯤꯗꯣ ꯑꯗꯨꯅ ꯏꯁꯥꯒꯤ ꯊꯣꯛꯆꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯌꯥꯝꯅ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯗꯅ ꯃꯇꯤꯛ ꯆꯥꯍꯧꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯒꯔꯜ ꯐ꯭ꯔꯦꯟ ꯅꯠꯇ꯭ꯔꯒꯅ ꯂꯣꯏꯅꯕꯤꯗꯨꯗꯤ ꯃꯇꯤꯛ ꯆꯥꯕ ꯑꯃꯗꯤ ꯊꯤꯕ ꯌꯥꯏꯗꯅ ꯑꯗꯨꯅ ꯄꯩꯁꯥ ꯄꯥꯏꯁꯤ ꯄꯩꯁꯥ ꯇꯥꯟꯁꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯕꯇꯜ ꯈꯨꯟꯕ ꯀꯥꯏꯁꯦ ꯄꯩꯁꯥ ꯌꯥꯝ ꯊꯣꯛꯄꯖꯥꯠꯅꯤ ꯅꯣꯡꯃꯗ ꯌꯥꯝꯕ ꯌꯥꯝꯗ ꯂꯨꯄꯥ 100-150ꯗꯤꯅꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯤꯂꯣꯃꯤꯇꯔ ꯑꯃꯃꯨꯛ ꯀꯩꯃꯨꯛ ꯆꯠꯄꯗꯅꯦ ꯈꯌꯥꯊꯣꯡ ꯂꯝꯕꯤꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯅꯒꯥꯄꯥꯟ ꯕꯛ ꯆꯠꯄꯗ ꯑꯩꯈꯣꯏ ꯂꯨꯄꯥ 100-150 ꯇꯥꯜꯂꯤ ꯀꯩꯅꯣ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯦꯝ ꯇꯧꯅꯩꯁꯤꯕꯣꯕ ꯑꯗꯣ ꯍꯥꯏꯔꯨꯔꯒꯗꯤ ꯄ꯭ꯂꯥꯁꯇꯤꯛ ꯈꯨꯟꯕꯅꯦ ꯍꯥꯏꯔꯤꯕꯀꯣ ꯑꯗꯒꯤ
ꯈꯨꯜꯂꯤꯗꯣ ꯒꯨꯂꯤ ꯆꯥꯕꯅꯤ ꯑꯗꯒꯤ ꯅꯝꯐꯨ ꯀꯥꯞꯄꯅꯤꯒ ꯍꯥꯏꯔꯤꯕ ꯃꯣꯏꯅ ꯊꯣꯛꯏꯗꯨꯁꯨ ꯄꯩꯁꯥꯅꯤ ꯇꯥꯜꯂꯤ ꯄꯩꯁꯥꯅꯦꯕ ꯑꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯂꯩꯕꯖꯥꯠꯅꯤ ꯃꯁꯤ ꯍꯥꯏꯔꯤꯕꯁꯤꯁꯨ ꯍꯌꯦꯡꯁꯤꯗ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯟ ꯌꯧꯔꯅꯤ ꯍꯥꯏꯗꯥꯏꯅꯦ ꯑꯇꯩ ꯇꯧꯄꯨꯜ ꯅꯨꯡꯄꯨꯜ ꯂꯥꯟꯊꯣꯛꯈꯤꯗꯅ ꯇꯥꯃꯦꯡꯂꯣꯡꯕꯨ ꯌꯧꯔꯛꯈ꯭ꯔꯦꯅ ꯇꯥꯏ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯑꯗꯣ ꯍꯌꯦꯡꯁꯤꯗ ꯉꯥꯏꯔꯦ ꯇ꯭ꯔꯦꯟ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕ ꯀꯔꯕꯥꯔꯁꯤꯁꯨ ꯑꯗꯨꯝ ꯃꯌꯥꯡ ꯃꯆꯥꯁꯤꯡꯅ ꯃꯨꯟꯈꯤꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯂꯤꯛꯇꯅ ꯑꯗꯒꯤ ꯀꯦꯗꯅ ꯃꯧꯗꯅ ꯂꯩꯔꯤ ꯃꯇꯝꯁꯦ ꯄꯥꯝꯃꯨꯏ ꯑꯩꯈꯣꯏꯁꯨ ꯇꯧꯔꯤꯁꯤꯅꯤ ꯌꯥꯝꯅ ꯀꯟꯅ ꯃꯇꯝꯗꯨꯗ ꯍꯣꯠꯅꯗꯅ ꯆꯥꯎꯔꯁꯨ ꯀꯔꯤꯒꯨꯝꯕ ꯁꯔꯀꯥꯔꯒꯤ ꯃꯆꯥ ꯊꯕꯛ ꯑꯃ ꯇꯧꯔꯝꯃꯒꯗꯤ ꯁꯥꯟꯅ ꯋꯥꯔꯤꯁꯤ ꯋꯥꯔꯣꯏꯗꯕ ꯑꯗꯨꯕꯨ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕꯗꯨ ꯏꯟꯍꯧꯗꯗꯅ ꯍꯧꯖꯤꯛ ꯋꯥꯔꯤꯁꯤꯅꯤ ꯑꯗꯨ ꯃꯇꯝ ꯑꯁꯤ ꯂꯥꯛꯄꯗꯤ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯚꯦꯂꯨ ꯂꯩꯅ ꯁꯤꯖꯤꯟꯅꯁꯤ ꯍꯥꯏꯅꯤꯡꯕꯗꯣ ꯑꯩꯗꯤ ꯁꯤ ꯑꯥꯗ ꯂꯩꯔꯤꯕ ꯅꯨꯡꯁꯦ ꯈꯨꯟꯕ ꯂꯣꯏꯔꯕꯅꯤ ꯁꯤ ꯌꯥꯝꯕ ꯌꯥꯝꯗ ꯂꯨꯄꯥ 1,100 2,000 ꯁꯤꯠꯇ꯭ꯔꯕꯅꯤ ꯑꯗꯨꯅ ꯁꯨꯕ ꯅꯣꯝꯕꯁꯦ ꯐ꯭ꯔꯤꯗ ꯊꯣꯛꯄꯁꯤꯗꯩ ꯅꯨꯡꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄꯩꯔꯤꯕ ꯅꯨꯡꯁꯦ ꯃꯁꯤ ꯂꯨꯄꯥ 2,000 ꯍꯦꯛꯇ ꯌꯣꯟꯕ ꯁꯤꯠꯇ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯤꯉꯣꯟꯗ ꯁꯤꯟꯅꯔꯨꯗꯅ ꯀꯩ ꯀꯥꯟꯅꯔꯤ ꯋꯥꯅ ꯇꯥꯟꯕ ꯃꯃꯜꯁꯤꯗꯤꯀꯣ ꯄꯩꯁꯥꯁꯤꯗꯤ ꯂꯦꯝ ꯃꯥꯡꯗꯦꯍꯦ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯑꯣꯏꯔꯒꯁꯨꯅꯦ ꯏꯃꯥꯟꯅꯕꯁꯤꯡꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯣꯏꯗꯒꯤꯗ ꯆꯥꯏ ꯑꯗꯨꯅꯤ ꯏꯁꯥꯒꯤ ꯑꯋꯥꯕ ꯋꯥꯅ ꯇꯥꯟꯕ ꯃꯃꯜꯗꯣ ꯄꯥꯝꯃꯨꯗꯅꯅꯦ ꯌꯥꯔꯤꯒꯩ ꯄꯨꯊꯣꯛꯇꯅꯕ ꯍꯣꯠꯅꯩꯌꯦꯕ ꯑꯗꯨꯅꯤ ꯂꯤꯛꯁꯤꯜꯂꯒ ꯂꯤꯛ ꯁꯥꯏ ꯆꯦꯛꯁꯤꯜꯂꯒꯅ ꯆꯦꯛꯀꯤ ꯌꯨꯝꯗ ꯂꯩ ꯍꯥꯏꯗꯣ ꯀꯥꯏ ꯍꯥꯏꯕꯗꯣ ꯄꯨꯡꯍꯥꯏ ꯍꯥꯏꯅꯕ ꯋꯥꯅꯤꯀꯣ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯑꯗꯨꯕꯨ ꯑꯩꯁꯨ ꯁꯥꯅꯕ ꯍꯣꯠꯅꯔꯤꯅꯤ ꯏꯃꯔꯖꯦꯟꯁꯤꯁꯤꯡꯁꯦ ꯂꯩꯕꯥꯛꯇꯤ ꯈꯣꯠꯇꯅ ꯊꯤꯗꯅ ꯇꯧꯔꯒ ꯑꯗꯨꯅꯤ ꯉꯁꯤꯒꯤ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯇꯦꯟꯁꯤꯟꯖꯒꯦ ꯃꯌꯥꯝꯗꯒꯤ ꯅꯅꯥꯏꯅ ꯂꯣꯏꯁꯤꯟꯖꯕꯒꯤ ꯇꯥꯟꯖꯥꯗꯨꯃ ꯑꯩ ꯂꯧꯖꯔꯤ